KUKI PHURUP की MEEOI सिंह LANNA LAMJINGLIBA Itlf AMADI Cotu की Mathakta Center na Chap Chaba Thabak Loukhattuna Makhoi की Machin Menba Mathou Tai HAINA UCM की HANNAGI President ELANGBAM Johnson na PHONGDORAKLI Wafam asing asi Kaisam Thong ELANGBAM Lekai da Nongna Saba Riverside Open Gym ama sangaduna miyam da kuchinabaga mari leinana mahakna phongdokibane Thawramaduda ELANGBAM Johnson na paumi sing da hai Manipur da thokliba irang asida KUKI PHURUP ki CSO Itlf amasung Cotu na lawriba ka hinba thawong sing asi makhatana adumak jathadabade waroshin purakani haiba thazade maramaduna KUKI PHURUP ki MEEOI singbo LANNA LAMJINGLIBA Itlf amadi Cotu gi Mathakta Center na Chap Chaba Thabak Loukhattuna Machin Menba Mathou Tai HAINA khalle masiga iroidana Prime Minister na Manipur ki miyam ki apamba khangdana amade wari sanadana irang asigi waroshin purakpa uithokloi Home Minister na su Manipur ki miyam amade mihut singa unaduna lamdam asigi puwari amadi apunba saktam ngakna thamlaga waroshin purakna ba khonagadabane Manipur ki miyam na kumja lisingani supna amada jangsin kiba khongjang yauna matam gi oina jangsin kiba khongjang sing ningsingduna waroshin purakpa haibese tangai phade loinana hojik state asida thamliba president rule asi lauthokina ba athubada popular government ama semba mathou tai haina mahakna phongdokhe ELANGBAM Johnson na makhatana hai manungi chayet naba kayana lamdam asigi miyamda awaba tahaliba se kanagi maralo haibase khantabagi matam yaure miyaba madi CSO singnasu asiguma tanja asida cheksina khong thangmagi tangai phadaba lei Manipur gi sanglaba puwari asi nathaiduna khangtapta lakpa singna aranba mongda sandokliba puwari da yumpham moiraga irang asigi warushin purakpa yaroi Manipur miyamgi oina de Manipur na India da tingkhiba se kumjali singamaga jama pal nifu mapal dani haibase kaufam thokte kumjali singani taramanga ki Indo Naga political dialogue ki matangda Manipur gi CSO singa India gi Prime Minister ga yanakhiba wafam ado ngasi phawba ngakna chatli haina thajai Hojik KUKI PHURUP ki MEEOI singna taliba demand ase kumjali singani taramanga da KUKI gi luchingba sing yauna laukhiba warep adugi manung channa solution purakadabane matam aduda laukhiba warep ta Prime Minister na Manipur gi issue singda miyamgi ayapa yaudana warep lauroi haikhiba ado kaufam thokte Manipur gi chahi lisingani henbagi lairiba puwari ase masak khangna amade masingakna warishin puraktrabade hena sathiba phibam amata lakane British India ki manungda lairamba Lusai Hills amade Naga Hills political history ga British India ki manung chalamdaba Manipur gi puwari ga hiram amatada mari leinafam thokte haina mahakna makhata khe nakalamaromda hojiki matamda ahal angang thidana hakchang sajal tawbagi chang handharakpa asina ana ayek kaya yaruktabagi achauba maram ama oihalle maramaduna nomagi hakchang sajal khajitang oirabasu tawba yanabagi wakhalonda open gym asi hangdokpane gym asida makhata na awatpa equipment sing hapjinduna hena chawthoknabagi pandamsu thamle loinana miyamnasu open gym asi isa isagi ni khanna sijinabiyu haina ELANGBAM Johnson na makhata na phongdokhe Manipur की अखोगी पॉपुलर गवर्नमेंट अमा लेरगा PR पांबा कांगू सिंह अदगी अखोगी लीडरशिप सिलु हाइबा मयाम अमा तौग्रकांदा ngasi फाउबदा अखोई अमुक अखोई मणिपुर से अमुक खंगतपता अमुक लेहनबा सिमसु अखोई यामना फते ना खल्ली मसुंबा अखोई इंटरनल फ्यूचर नसिना का हेना लेबा की अदुगुंबगी ओइबा फिरिप अखोई अमा लौगदुबदुदा ओवरराइड तौरकांदा ngasi मणिपुर या मावा बतारिबा से कनागी मसिगी दायित्वनो हाइबिसु इसाना खंतबगी मतम ओइरे अदु मियामनसु असिगुंबा लुरम मतम असिदा चेक्सिनना अदगी ऑर्गेनाइजेशन सिंगसु याम चेक्सिनबा मवोंदा अखोई खंथांग असि थांगनजनिंगे अदु नतनदी अखोई कैदोंगैदा खंतपतो ओइबा मणिपुर की सांग्रबा अखोई पुवारी सिबु खैरगा वारोसिन नमा अखोई मनुंगदा मचेत मकाइगी ओइबा अदुगुंबगी अखोई सेमदोक सेमदिन तौरबुना अदो अखोई मणिपुर मियामना कैदोंगुदि एक्सेप्ट तौद्रगदी मणिपुर मियामगिदि अखोईगिदि 1949 दा भारत तुमगिबने हाइबसे अखोई पाउन थोकते हाइबा वफम खरसे अगी माइकेदगी मणिपुर मियामदा रोइना पुरमुगा लोइना थमजरी